ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯄꯣꯠꯁꯦꯝꯒꯤ ꯎꯀꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯉꯥꯜꯗꯣ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯍꯥꯛꯇꯤ ꯃꯥꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯁꯦ ꯂꯣꯏꯁꯤꯟꯕꯁꯨ ꯍꯩꯕ ꯅꯠꯇ꯭ꯔꯤ꯫ ꯀꯔꯝ ꯇꯧꯔꯒ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯣꯡꯉꯥꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ, ꯑꯗꯨꯗꯨꯒ ꯂꯥꯏ ꯑꯁꯦ ꯂꯣꯏꯁꯤꯟꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯉꯥꯜꯅꯁꯨ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕꯗ ꯂꯥꯏ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯒꯗꯤ ꯃꯉꯣꯟꯗꯒꯤ ꯄꯨꯈ꯭ꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯉꯣ ꯍꯥꯏꯗꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯛꯀꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯁꯤꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯉꯥꯜꯗꯣ ꯃꯊꯥ ꯁꯥꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯉꯥꯜꯗꯣ ꯑꯃꯥꯏꯕ ꯀꯣꯡꯉꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯣꯡꯉꯥꯡꯗꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯊꯧ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯉꯥꯜꯅ, "ꯑꯣꯖꯥ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯁꯨꯃꯥꯡ ꯃꯆꯤ ꯑꯁꯤꯗ ꯀꯅꯥ ꯀꯨꯔꯥꯎ ꯑꯉꯧꯕ ꯅꯠꯇ꯭ꯔ ꯁꯤꯕꯣ? ꯍꯥꯏ, ꯅꯪꯕꯨ ꯉꯁꯥꯏ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯑꯗꯨꯅ ꯑꯩꯁꯨ ꯊꯧꯔꯥꯡ ꯂꯥꯡꯁꯤꯟꯕ ꯍꯧꯔꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯁꯣꯛ ꯄꯟꯕ ꯇꯧꯔꯕꯗꯤ ꯑꯩꯗꯅꯤꯅꯦ ꯃꯥꯡꯖꯗꯣꯏꯁꯤ ꯏꯕꯨꯡꯉꯣ꯫ ꯑꯣꯖꯥ ꯍꯣꯏꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯕ, ꯂꯥꯏꯒꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕꯅꯤꯅ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯎꯄꯥꯏ ꯇꯧꯔꯤ꯫ ꯑꯩꯒꯤꯗꯤ ꯀꯗꯥꯏ? ꯅꯉꯣꯟꯗꯗꯤ ꯊꯥꯔꯛꯂꯣꯏꯅꯦ, ꯑꯩꯉꯣꯟꯗꯗꯤꯅꯦ ꯇꯧꯔꯛꯀꯗꯣꯏꯗꯣ꯫ ꯀꯔꯤ ꯈꯪꯒꯗꯅ ꯅꯠꯇꯦ, ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯣ? ꯑꯣꯖꯥꯅꯅꯦ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯈꯤꯒꯗꯧꯔꯦ꯫ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤꯗꯤ ꯑꯣꯖꯥꯗ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯁꯤ ꯀꯝꯗꯧꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯪꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯒꯤ ꯋꯥꯅꯤ꯫ ꯃꯗꯣ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯄꯤꯈꯤꯕ ꯇꯥꯕ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯅꯪꯅ ꯍꯌꯦꯡ ꯁꯤꯈ꯭ꯔꯕꯁꯨꯅꯦ ꯅꯪꯒꯤ ꯅꯆꯥꯅꯁꯨꯗ ꯑꯗꯨꯝ ꯊꯧꯔꯒ ꯂꯩꯍꯧꯔꯒꯗꯕꯅꯤ꯫ ꯆꯣ. ꯀꯩꯅꯣꯅꯦ ꯑꯣꯖꯥ, ꯑꯩꯉꯣꯟꯗ ꯆꯠꯂꯣ ꯍꯥꯏꯗꯨꯕꯨ? ꯅꯠꯇꯦꯅꯦ ꯑꯣꯖꯥ, ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯑꯩꯅ ꯇꯧꯅꯤꯡꯅ ꯇꯧꯈꯤꯕ꯭ꯔꯥꯅꯦ? ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯃꯦꯅ ꯐꯠꯇꯕ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯁꯤꯜꯂꯛꯇꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯣꯏꯔꯦꯕ꯫ ꯆꯥꯗꯣꯃꯅꯤꯒꯤ ꯃꯈꯨꯠꯇ ꯁꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯤ꯫ ꯀꯔꯗꯤ ꯑꯣꯖꯥ, ꯂꯥꯏ ꯂꯣꯏꯁꯤꯟꯅꯕ ꯂꯩꯋꯥꯗꯣ ꯑꯗꯨ ꯇꯥꯛꯄꯤꯔꯣ꯫ ꯑꯩ ꯂꯥꯏꯗꯒꯤ ꯂꯧꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯁꯤꯡꯇꯣꯛꯑꯒꯅꯦ ꯑꯩ ꯉꯁꯤ ꯑꯍꯤꯡ ꯂꯣꯏꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ꯫ ꯂꯥꯏ ꯂꯣꯏꯁꯤꯟꯕꯕꯨ ꯍꯦꯛꯇ ꯇꯔꯥꯏ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗꯅꯤ ꯅꯪꯅ ꯉꯥꯡꯉꯤꯁꯦ꯫ ꯅꯃꯥꯟꯅꯕ ꯎꯅꯕꯗꯣ ꯉꯥꯏꯈ꯭ꯔꯦꯕ꯫ ꯅꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯆꯠꯂꯣ ꯚꯥꯏ ꯀꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯕꯗꯨꯅꯦꯕ ꯅꯪꯅ ꯄꯥꯝꯖꯔꯤꯁꯦ꯫ ꯑꯣꯖꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯌꯥꯝꯅ ꯂꯨꯕ꯭ꯔꯥ ꯍꯥꯏꯁꯤꯕꯨ? ꯂꯨꯕ ꯍꯥꯏꯕꯕꯨ ꯏꯕꯨꯡꯉꯣ, ꯃꯥꯅ ꯄꯥꯝꯕ ꯆꯥꯛꯊꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯃꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯃꯥꯒ ꯂꯣꯏꯅꯔꯛꯄꯒꯤ ꯃꯇꯝ ꯍꯪꯉꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯈ꯭ꯔꯕꯒꯦ ꯍꯥꯏꯗꯅ꯫ ꯃꯗꯨ ꯍꯦꯛ ꯁꯣꯏꯕꯗꯅꯦ ꯍꯜꯂꯣ ꯍꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯆꯠꯈꯤꯗꯅꯕ ꯅꯤꯡꯉꯥꯏ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯆꯣ. ꯑꯩ ꯍꯥꯏꯒꯦꯁꯦ, ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨꯗꯤꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯔꯒꯦ꯫ ꯉꯁꯤꯒꯤꯗꯤꯅꯦ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯄꯤꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯆꯣ. ꯐꯔꯦ. ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟ ꯑꯩꯒꯤ ꯌꯨꯝꯗ ꯐꯠꯇ ꯅꯨꯡꯗ ꯍꯦꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯂꯕ, ꯑꯣꯖꯥ, ꯑꯩꯗꯤ ꯍꯤꯡꯉꯣꯏꯗꯕꯅꯤ ꯍꯥꯏꯁꯤꯅꯦ ꯑꯣꯖꯥꯗꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯑꯃꯨꯛ ꯉꯥꯡꯉꯝꯃꯤꯕꯁꯤꯅ? ꯒ꯭ꯌꯥꯟꯒ ꯇꯥꯖꯄꯣꯟꯇꯦꯗ꯫ ꯖꯥꯗꯨꯃꯅꯤꯕꯨ ꯊꯦꯡꯅꯒꯗ꯭ꯔꯥ ꯃꯉꯥꯜꯕꯨ ꯊꯦꯡꯅꯒꯗ꯭ꯔꯥ ꯀꯣꯛ ꯃꯩꯒ ꯈꯪꯉꯛꯇ꯭ꯔ ꯄꯣꯠꯅꯤ꯫ ꯖꯥꯗꯨꯃꯅꯤꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥꯁꯤꯡꯁꯤ ꯃꯤꯅꯗꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯦꯗꯅ ꯍꯥꯏꯅꯤ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯐꯩ, ꯃꯉꯥꯜꯒꯤ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯤꯁꯦ꯫ ꯖꯥꯗꯨꯃꯅꯤꯅ ꯀꯔꯤ ꯇꯧꯁꯤꯟꯕꯤꯈ꯭ꯔꯕꯅꯣ ꯑꯉꯥꯡ ꯑꯁꯤꯗ? ꯑꯩꯅꯗꯤ ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ 500 ꯂꯧꯊꯣꯛꯄ ꯌꯥꯅꯅꯕ ꯑꯗꯨ ꯐꯥꯒꯤ ꯑꯣꯏ ꯖꯣꯒꯥꯏ ꯑꯣꯏ ꯍꯥꯏꯔꯨꯕꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯒꯤ ꯂꯩꯋꯥꯗꯨ ꯆꯨꯝꯈ꯭ꯔꯕ ꯃꯥꯜꯂꯦꯗꯅ꯫ ꯐꯔꯦ, ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯖꯥꯗꯨꯃꯅꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯥꯒ ꯑꯩꯒꯅꯤ ꯇꯁꯦꯡꯅ ꯌꯦꯡꯅꯔꯤꯕꯁꯤ꯫ ꯃꯥꯕꯨ ꯀꯤꯗꯨꯅ ꯑꯩꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ꯫ ꯀꯣꯡꯉꯥꯡꯗꯣ ꯋꯥ ꯉꯥꯡꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯗꯨꯃꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯃꯉꯥꯜꯗꯣ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯥꯛꯂꯤ꯫
ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯀꯩꯗꯧꯅꯔꯤ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏ ꯇꯝꯐꯥ ꯇꯝꯐꯧ ꯑꯗꯨꯝꯅ ꯃꯉꯥꯜꯅ ꯇꯝꯐꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯇꯝꯐꯥꯗꯣ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯅꯠꯇꯦꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯃꯨꯛ 이문 ꯆꯪꯉꯛꯀꯦ ꯍꯥꯏꯗ꯭ꯔꯒ ꯃꯄꯥꯟꯗ ꯂꯥꯎꯔꯒ ꯂꯩꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯕ ꯑꯩꯅ ꯁꯥꯔꯤꯕ ꯃꯊꯥꯁꯤ ꯑꯉꯥꯡꯁꯤꯡꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯌꯨꯝꯖꯥꯎꯒ ꯂꯥꯏꯔꯤꯛ ꯄꯥꯍꯧꯔꯤ ꯀꯩꯗꯧꯔꯒꯦꯕ ꯉꯁꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯗꯣꯏꯅꯣ ꯅꯪꯕꯣ ꯑꯁꯨꯝꯅ ꯃꯉꯥꯜꯅ ꯇꯝꯐꯥꯗ ꯏꯪꯅ ꯇꯤꯞꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯛꯄ ꯑꯁꯤꯗ ꯇꯝꯐꯥꯗꯣ ꯀꯔꯤꯅꯣꯃ ꯆꯤꯡꯅꯔꯛꯂꯤ ꯃꯉꯥꯜꯗꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯇꯞꯅ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯝꯐꯥꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯉꯥꯜꯅ ꯊꯣꯛꯈ꯭ꯔꯕ ꯑꯃꯗꯤ ꯇꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯂꯤ ꯃꯗꯨ ꯃꯌꯥꯝꯗꯨ ꯇꯥꯔꯨꯕꯗ ꯇꯝꯐꯥꯗꯤ ꯃꯁꯥ ꯑꯗꯣ ꯀꯤꯕꯅ ꯀꯔꯤꯅꯣꯝꯕꯨ ꯇꯧꯔꯤ ꯖꯥꯗꯨꯃꯅꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯥꯅ ꯈꯪꯗ ꯎꯗꯕ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯃꯥꯅꯕꯨ ꯌꯦꯛꯈ꯭ꯔꯕ ꯃꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯣꯏꯔꯒꯗꯕꯅꯤ ꯀꯩꯗꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯝꯐꯥꯅ ꯃꯉꯥꯜꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯑꯩꯒ ꯖꯥꯗꯨꯃꯅꯤꯒꯗꯤ ꯃꯔꯤ ꯀꯔꯤꯃꯠꯇ ꯂꯩꯅꯕ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯀꯣꯛꯉꯥꯡ ꯍꯥꯏꯕ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯍꯜꯂꯛꯂꯤꯕꯅꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯖꯥꯗꯨꯃꯅꯤꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯍꯧꯔꯤ ꯐꯔꯣ ꯍꯥꯏꯕꯒ ꯌꯥꯍꯧꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯝꯐꯥꯅ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯆꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯈꯨꯜ ꯍꯣꯡꯈ꯭ꯔꯁꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯉꯥꯏꯈꯣ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤꯅꯦ ꯍꯥꯏꯖꯔꯒ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯩꯅꯁꯨ ꯁꯥꯟꯅꯕ ꯑꯩꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯗꯣ ꯊꯥꯗꯣꯛꯂꯒꯅꯦ ꯀꯔꯤ ꯇꯧꯔꯛꯀꯗꯕ ꯀꯔꯤ ꯂꯥꯂꯣꯡ ꯁꯤꯖꯤꯟꯅꯒꯗꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦ ꯑꯩ ꯇꯧꯑꯣꯏꯕ ꯃꯊꯥꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯒꯗꯧꯔꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯒ ꯃꯉꯥꯜꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯨꯟꯅ ꯆꯥꯃꯤꯟꯅꯔꯤꯕꯗꯨ ꯎꯔꯒ ꯃꯉꯥꯜꯅ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯣꯏꯕ ꯊꯕꯛꯅꯤ ꯏꯆꯥꯁꯤꯡ ꯑꯁꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯣ ꯃꯉꯥꯜꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯇꯝꯐꯥꯅ ꯀꯩꯗꯧꯔꯕꯒꯦ ꯆꯥꯛꯇꯨ ꯆꯥꯊꯣꯛꯄꯤꯕ ꯌꯥꯗꯕ꯭ꯔꯣ ꯃꯉꯥꯜꯅ ꯍꯣꯏ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯐꯝ ꯂꯥꯐꯝ ꯈꯪꯗꯦꯗ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯉꯥꯡꯁꯤꯡꯗꯣ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ ꯇꯝꯐꯥꯒ ꯃꯉꯥꯜꯒꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯇꯨꯐꯛ ꯇꯨꯝꯐꯥꯏ ꯆꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯍꯥꯏ ꯅꯪꯁꯨ ꯇꯨꯝꯊꯣꯛꯂꯨꯔꯣꯗꯅ ꯑꯩꯅ ꯊꯣꯛꯄꯅꯦ ꯃꯁꯤꯒꯤꯗꯤ ꯊꯦꯡꯅꯍꯧꯔꯒꯦ ꯅꯪ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯍꯦꯛ ꯈꯜꯂꯨꯅꯨꯀꯣ ꯐꯔꯦ ꯄꯣꯊꯥꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯉꯥꯜ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯥꯗꯨꯃꯅꯤꯅ ꯃꯉꯥꯜ ꯍꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗ ꯑꯩꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦꯁꯦ ꯐꯩ ꯃꯉꯥꯜꯁꯤ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯦ ꯀꯣꯛꯉꯥꯡꯅ ꯃꯉꯥꯜꯕꯨ ꯁꯤꯖꯤꯟꯅꯔꯒ ꯑꯄꯪꯕ ꯁꯤꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯑꯗꯨꯒ ꯑꯄꯪꯕ ꯁꯤꯕꯒꯤꯗ ꯃꯔꯥꯜꯒꯤꯗꯃꯛ ꯃꯉꯥꯜꯒ ꯑꯩꯒ ꯃꯥꯟꯅꯔꯒ ꯃꯤꯒꯤ ꯐꯠꯇꯅꯕ ꯍꯣꯠꯅꯕ ꯀꯣꯛꯉꯥꯡꯁꯤ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯔꯒꯦ ꯀꯨꯏꯔꯕꯅꯤ ꯍꯧꯖꯤꯛ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯃꯥꯅ ꯑꯩꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯕ ꯂꯛꯅꯔꯤꯕ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯃꯔꯩꯌꯨ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯃꯔꯩꯒꯦ ꯃꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯌꯦꯡꯁꯤꯟꯕꯒꯤ ꯀꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯤ ꯑꯩꯅ ꯁꯤꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕ ꯍꯥꯏꯕꯕꯨ ꯃꯥꯒ ꯑꯩꯒꯗ ꯃꯉꯥꯏꯔꯦ ꯑꯗꯨꯅ ꯃꯥꯅ ꯄꯨꯝꯅꯃꯛ ꯄꯥꯏꯍꯧꯅꯕ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯂ ꯐꯩ ꯀꯣꯛꯉꯥꯡ ꯍꯥꯏꯕꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯖꯥꯗꯨꯃꯅꯤꯗꯣ ꯀꯣꯛꯉꯥꯡꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯛꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯣꯛꯉꯥꯡꯁꯨ ꯑꯗꯨꯃꯉꯥꯏ
ꯖꯥꯗꯨꯃꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯉꯥꯜꯁꯨ ꯃꯄꯥꯜꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯣ ꯀꯧꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯩꯕꯨ ꯄꯪꯀꯧꯗ ꯀꯧꯔꯤꯕꯁꯤꯕꯣ? ꯅꯠꯇꯦꯅꯦ, ꯅꯪ ꯅꯁꯥꯗꯨꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯃꯥꯒꯤ ꯖꯥꯗꯨꯃꯅꯤ ꯍꯥꯏꯕꯗꯣ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯪꯅꯦ ꯑꯍꯥꯎꯕ ꯆꯥꯍꯧꯔꯣ." ꯑꯁ, ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ, ꯅꯪꯒ ꯃꯔꯣꯜ ꯑꯃ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯄꯅꯦ꯫ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯑꯩ ꯀꯧꯔꯛꯂꯤꯕꯅꯤ꯫ ꯀꯔꯤꯅꯣ? ꯁꯠ ꯍꯥꯏꯌꯨ꯫ ꯉꯁꯤꯗꯒꯤꯅꯦ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯎꯅꯕꯁꯦ ꯎꯅꯔꯒꯨꯝꯁꯤ꯫ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯆꯠꯆꯈ꯭ꯔꯣ, ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯂꯔꯣꯏ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯐꯔꯦꯅꯦ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯄꯤꯔꯛꯑꯣꯅꯦ꯫ ꯄꯩꯁꯥꯗꯨꯕꯨꯗꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 3-4 ꯂꯩꯔꯒ ꯄꯤꯔꯛꯑꯒꯦ꯫ ꯑꯗꯨꯒꯅꯦ, ꯅꯪꯅ ꯁꯤꯗ ꯇꯣꯏ ꯇꯣꯏ ꯂꯥꯛꯄꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯒ ꯎꯈ꯭ꯔꯕꯗꯤꯅꯦ, ꯂꯥꯏ ꯁꯥꯟꯅꯩ ꯀꯥꯏꯅ ꯑꯩꯁꯦ ꯑꯃꯨꯛ ꯐꯥꯗꯅꯅꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯥꯟꯊꯣꯛꯄ ꯁꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯒ ꯖꯥꯗꯨꯃꯅꯤꯅꯁꯨꯅꯦ ꯑꯩꯉꯣꯟꯗ ꯆꯤꯡꯅꯈ꯭ꯔꯕꯅꯤ꯫ ꯍꯥꯏ ꯃꯤꯁꯇꯔ ꯃꯉꯥꯜ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯅꯪ ꯍꯧꯖꯤꯛꯇꯤꯅꯦ ꯅꯃꯥꯡꯁꯨ ꯂꯥꯡ ꯅꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯗ꯭ꯔꯕꯗꯤꯅꯦ ꯅꯈꯣꯏ ꯏꯃꯨꯡꯁꯤꯗꯒꯤ ꯖꯤꯕ ꯑꯃ ꯄꯨꯈꯤꯕ ꯇꯥꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ 2-3 ꯂꯩꯔꯤꯗꯣ ꯑꯗꯒꯤ ꯑꯃ ꯄꯨꯈ꯭ꯔꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯒꯤ ꯕꯨꯠ ꯃꯆꯥꯁꯤ ꯌꯥꯝ ꯁꯥꯊꯤꯅꯤ꯫ ꯑꯁ, ꯀꯗꯥꯏꯗꯁꯨꯅꯦ ꯑꯣꯖꯥ ꯀꯣꯉꯥꯡꯁꯤꯅ ꯍꯦꯛ ꯄꯤꯁꯤꯜꯂꯛꯇꯅ ꯊꯤꯅ ꯊꯤꯔꯤꯕ ꯕꯨꯠ ꯑꯣꯏ ꯇꯧꯔꯤ ꯃꯥꯜꯂꯦ꯫ ꯑꯗꯨꯝꯅ ꯃꯉꯥꯜꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯣ "ꯀꯥꯟꯅꯗꯦꯁꯦ, ꯉꯁꯤ ꯅꯪꯅ ꯄꯤꯒꯗꯕ ꯁꯤꯟꯊꯥꯁꯤꯡ ꯄꯤꯔꯣ, ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯉꯥꯜꯅ "ꯉꯁꯤꯒꯤꯗꯤ ꯁꯤꯟꯊꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯅꯪ ꯂꯥꯛꯄꯤꯔꯅꯨ ꯍꯌꯦꯡꯈꯩ, ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ "ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯟꯊꯥ ꯄꯤꯗ꯭ꯔꯕꯁꯨ ꯆꯥꯛꯇꯥꯛꯇꯤ ꯄꯤꯗꯕ ꯌꯥꯔꯣꯏ" ꯍꯥꯏꯔꯛꯂꯕꯗ ꯃꯉꯥꯜꯅ "ꯊꯕꯛ ꯁꯨꯗꯅ ꯀꯝꯗꯧꯅ ꯑꯋꯥꯃꯟ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯁ꯭ꯋꯥꯏꯗꯅꯦ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯒꯅꯨ꯫ ꯁꯦ, ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯔꯒ ꯂꯐꯨ ꯃꯅꯥꯁꯤ ꯑꯣꯏꯅ ꯆꯥꯎꯁꯤ" ꯍꯥꯏꯗꯨꯅ ꯂꯐꯨ ꯃꯅꯥ ꯑꯃ ꯁꯦꯠꯇꯨꯅ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ "ꯅꯪꯅ ꯑꯩꯁꯦ ꯀꯔꯤꯅ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯐ ꯐꯅ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯃꯃꯤꯠꯀꯗꯣ ꯉꯥꯡꯁꯪ ꯉꯥꯡꯈ꯭ꯔꯤ꯫ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯤ ꯃꯉꯥꯜꯗꯣ꯫ ꯃꯗꯨꯗꯒꯤ ꯃꯉꯥꯜꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯒꯦ ꯇꯧꯕꯗ ꯃꯉꯥꯜꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯪꯌꯥꯟ ꯌꯥꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯍꯩꯈꯥ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯗꯣ ꯍꯩꯈꯥ ꯄꯥꯝꯕꯤ ꯑꯗꯨꯗ ꯐꯨꯖꯤꯜꯂꯒ ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯇꯥꯔꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗ ꯅꯥꯟꯊꯒꯦ ꯇꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯄꯨꯈ꯭ꯔꯤ ꯌꯧꯈ꯭ꯔꯕꯗꯤ ꯃꯉꯥꯜ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯉꯥꯜ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯜꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ "ꯀꯩꯗꯧꯕꯒꯤ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯐꯨꯔꯤꯕꯅꯣ? ꯐꯨꯕꯒꯤ ꯃꯍꯨꯠꯇ ꯍꯥꯠꯄ ꯌꯥꯗꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ "ꯍꯦ, ꯑꯩꯉꯣꯟꯗꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯣ꯫ ꯅꯪꯅ ꯂꯧꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯨꯔꯤꯕꯅꯤ꯫ ꯃꯤꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩꯅ ꯑꯃꯨꯛ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯉꯥꯜꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯉꯁꯤꯗꯒꯤꯅ ꯆꯍꯤ 3 ꯍꯦꯛ ꯁꯨꯕꯒ ꯂꯥꯛꯑꯣ, ꯅꯉꯣꯟꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯆꯍꯤꯗꯣ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯥꯛꯑꯣ, ꯑꯩ ꯄꯤꯔꯒꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ "ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ, ꯍꯞꯇꯥ ꯑꯃ ꯂꯩꯕꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯄꯤꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯖꯤꯕ ꯑꯃ ꯄꯨꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯨꯠ ꯅꯨꯄꯤ ꯑꯗꯣ ꯃꯥꯡꯈ꯭ꯔꯤ꯫ ꯉꯍꯥꯟ ꯃꯈꯩ ꯃꯥꯅ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕ ꯃꯉꯥꯜ ꯉꯁꯤꯗꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯝꯕ ꯙꯝꯀꯥ ꯑꯗꯨꯗ ꯃꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯤ꯫ ꯀꯔꯤꯅꯨꯡꯒꯤ ꯂꯥꯏ ꯁꯥꯟꯅꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨꯃꯛ ꯌꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ "ꯑꯩꯕꯨ ꯍꯧꯖꯤꯛ ꯑꯣꯖꯥ ꯀꯣꯉꯥꯡꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯔꯅꯦ? ꯆꯠꯂꯔꯣꯏꯗ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯁꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯣꯖꯥ ꯖꯥꯗꯨꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯨꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯉꯥꯜ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯥꯗꯨꯃꯅꯤꯅ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯂꯧꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯥꯡ ꯁꯨꯔꯤ ꯑꯁꯤꯅ ꯋꯥꯒꯤ ꯃꯁꯥ ꯑꯃꯕꯨ ꯃꯥꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈꯤꯕ ꯋꯥ ꯃꯁꯥ ꯑꯃꯕꯨ ꯃꯆꯤꯟ ꯇꯨꯝꯅ ꯏꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯏꯠꯂꯒ ꯃꯆꯤꯟ ꯑꯇꯨꯝꯕ ꯑꯗꯨꯗ
ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟ ꯇꯨꯝꯕ ꯋꯥꯒꯤ ꯃꯁꯥ ꯃꯆꯥ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯀꯣꯛꯉꯥꯡꯒꯤ ꯃꯃꯤꯡ ꯏꯔꯤ ꯑꯗꯨꯒ ꯀꯣꯛꯉꯥꯡꯒꯤ ꯌꯦꯛ ꯁꯂꯥꯏ ꯑꯃꯗꯤ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯏꯔꯤ ꯍꯥꯏꯔꯤꯕ ꯃꯌꯦꯛ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯄꯇꯨꯝ ꯑꯗꯨꯅ ꯑꯃꯨꯛꯇꯗ ꯇꯪꯈꯥꯏ ꯇꯥꯅ ꯐꯩꯅ ꯂꯩ ꯑꯃ ꯆꯤꯡꯈꯤ ꯑꯗꯨꯝꯅ ꯆꯤꯡꯂꯛꯄ ꯑꯗꯨꯗ ꯀꯣꯛꯉꯥꯡꯗꯣ ꯑꯁꯣꯝꯗ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯐꯝꯂꯒ ꯂꯥꯏ ꯅꯤꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯇꯪꯈꯥꯏ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯥꯏꯗꯠꯂꯛꯄꯒꯨꯝ ꯆꯩꯅꯥꯈꯣꯜ ꯁꯦꯒꯥꯏꯔꯛꯄꯒꯨꯝ ꯐꯪꯂꯛꯂꯤ ꯑꯗꯨꯒꯨꯝꯂꯕ ꯆꯩꯅꯥꯈꯣꯜ ꯑꯗꯨꯗ ꯀꯣꯛꯉꯥꯡꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥꯗꯣ ꯀꯟꯅ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯁꯨꯞꯆꯤꯜꯂꯒ ꯀꯣꯟꯁꯤꯜꯂꯒ ꯈꯥꯡꯂꯤ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯃꯁꯥꯗꯣ ꯇꯨꯃꯤꯟ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤ ꯇꯧꯔꯤꯕ ꯑꯗꯣ ꯑꯁꯣꯝꯗ ꯖꯥꯗꯨꯃꯅꯤꯅ ꯈꯪꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯑꯣꯏꯗꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯝꯅ ꯖꯥꯗꯨꯃꯅꯤꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯣꯛꯉꯥꯡꯗꯣ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯂꯤꯕꯅꯤ ꯀꯣꯛꯉꯥꯡꯗ ꯇꯧꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯉꯥꯜꯗꯁꯨ ꯇꯧꯔꯤ ꯃꯉꯥꯜꯗꯣ ꯆꯩꯅꯥꯈꯣꯜ ꯑꯗꯨꯗꯤ ꯃꯍꯥꯛꯇꯤ ꯑꯃꯥꯏꯕꯃꯛ ꯅꯠꯇꯕꯅꯤꯅ ꯉꯥꯛꯊꯣꯛꯄꯁꯨ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯀꯔꯤꯅꯣ ꯑꯁꯨꯛ ꯅꯥꯕꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤꯕꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯖꯥꯗꯨꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯨꯝꯅ ꯃꯉꯥꯜꯗꯣ ꯐꯃꯨꯡꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯇꯝꯐꯥꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯅꯁꯥꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯉꯥꯜꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯔꯤꯕ ꯆꯩꯅꯥꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯝꯐꯥꯗ ꯋꯥꯔꯤ ꯇꯧꯕꯗ ꯇꯝꯐꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯄꯗ ꯃꯉꯥꯜꯅ ꯅꯪꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯟꯅꯔꯒ ꯂꯩꯍꯧꯈꯣ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯉꯥꯜ ꯌꯨꯝꯗꯒꯤ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝ ꯅꯤꯛꯂꯤ ꯃꯉꯥꯜꯅ ꯖ꯭ꯋꯥꯍꯥꯔꯦ ꯄꯥꯛꯊꯧ ꯄꯥꯛꯊꯧ ꯍꯥꯏꯗꯨꯅ ꯄꯥꯛꯊꯔꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯥꯛꯁꯪꯗ ꯀꯣꯜꯂꯤꯛ ꯈꯔ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯂꯥꯎꯅ ꯆꯥꯏꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯉꯥꯜꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯧꯗꯣꯡꯒ ꯆꯪꯂꯕ ꯖꯥꯠꯂꯥ ꯇꯝꯐꯥꯅ ꯍꯧꯗꯣꯡ ꯆꯪꯕ ꯂꯥꯏꯔꯤ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯃꯉꯥꯜꯅ ꯏꯉꯛ ꯉꯛꯅ ꯍꯣꯏꯅꯦ ꯑꯩ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦꯅꯦ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯆꯥꯛꯁꯪꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯇꯧꯔꯤꯕꯗꯣ ꯀꯩꯅꯣ ꯑꯩ ꯑꯃꯨꯛꯇ ꯆꯪꯉꯒ ꯌꯦꯡꯉꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯛꯁꯪ ꯂꯣꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯀꯣꯜꯂꯤꯛ ꯊꯥꯗꯕ ꯈꯣꯠꯄ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯀꯔꯤꯅꯣ ꯌꯨꯝꯗ ꯀꯣꯜꯂꯤꯛ ꯊꯥꯗꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯕ ꯑꯗꯨꯒ ꯌꯦꯡꯉꯨꯕ ꯀꯥꯟꯗꯅ ꯇꯥꯔꯝꯗ꯭ꯔꯕꯗꯤ ꯃꯗꯨ ꯂꯥꯏ ꯐꯠꯇꯕ ꯏꯜꯂꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯑꯗꯨꯝꯅ ꯃꯉꯥꯜꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯀꯥ ꯑꯃꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯣꯝꯗ ꯃꯉꯥꯜꯒ ꯇꯝꯐꯥꯒꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯀꯞꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯆꯦꯡꯁꯤꯜꯂꯒ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯇꯝꯐꯥꯗ ꯅꯪ ꯂꯩꯔꯝꯃꯣ ꯖꯥꯗꯨꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯖꯥꯗꯨꯃꯅꯤꯅ ꯑꯩꯕꯨ ꯆꯤꯡꯅꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯤ ꯑꯩ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯨꯒꯦ ꯍꯥꯏꯔꯛꯄꯗ ꯇꯝꯐꯥꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯆꯠꯂꯣ ꯉꯁꯤ ꯆꯠꯂꯨꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝꯂꯥꯏꯅ ꯉꯥꯛꯂꯒ ꯊꯝꯂꯤꯕꯅꯤ ꯌꯨꯝꯂꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯅ ꯉꯥꯛꯄꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕꯅꯤ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯕꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯇꯝꯅ ꯂꯥꯏ ꯂꯩꯔꯛ ꯁꯥꯊꯧꯕ ꯃꯌꯥꯝꯅ ꯅꯍꯥꯛꯄꯨ ꯅꯝꯗꯨꯅ ꯍꯥꯠꯈꯤꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯨꯅ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯁꯥꯐꯒꯅꯤ ꯍꯥꯏꯔꯛꯂꯕꯗ ꯃꯉꯥꯜꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯄꯌꯥ ꯆꯕꯨꯜ ꯑꯃꯅ ꯐꯛꯂꯥꯡꯗ ꯈꯦꯠꯂꯒ ꯖꯣꯔꯣ 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 ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯃꯥꯡꯒꯣꯜꯂꯣꯝꯗꯒꯤ ꯇꯥꯔꯛꯄ ꯑꯗꯨꯅ ꯁꯟꯗꯣꯡꯗ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯃꯈꯣꯜꯗꯨ ꯇꯥꯔꯤ ꯑꯉꯥꯡꯁꯤꯡꯗꯤ ꯑꯁꯤꯕꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯗꯨꯝ ꯗꯨꯝ ꯊꯤꯜꯂꯒ ꯑꯍꯝ ꯍꯥꯏꯗꯨꯅ ꯈꯧꯗꯦꯝꯃꯤ ꯑꯗꯨꯝꯅ ꯈꯧꯗꯦꯝꯂꯨꯕꯗꯒꯤ ꯁꯣꯔꯣ ꯖꯣꯔꯣ ꯆꯤꯡꯂꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯗꯨꯝ 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 ꯂꯥꯎꯅ ꯃꯈꯣꯏꯅ ꯍꯦꯛ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯗꯨꯝ 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 ꯂꯥꯎꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯃꯉꯥꯜ ꯑꯃꯗꯤ ꯇꯝꯐꯥ ꯀꯣꯛꯆꯥꯎꯕꯤ ꯐꯨꯡ ꯀꯥꯏ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯗꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯉꯥꯜꯗ ꯆꯦꯆꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯉꯥꯜꯁꯨ ꯀꯔꯤꯅꯨꯡꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯔꯤꯕꯅꯣ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯌꯥꯗꯕ ꯑꯣꯏꯔꯦꯀꯣ ꯈꯜꯂꯗꯨꯅ
ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯃꯁꯥ ꯃꯇꯣꯝꯇ ꯅꯤꯟꯗꯥ ꯇꯧꯖꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯀꯣꯡꯉꯥꯡꯗꯣ ꯈꯔ ꯑꯃꯨꯛ ꯍꯟꯊꯔꯛꯂꯤ ꯂꯩꯋꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯣꯝꯗ ꯖꯥꯗꯨꯃꯔꯤꯅ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗꯤ ꯃꯉꯥꯜꯗ ꯈꯔ ꯁꯣꯛꯄꯒꯤ ꯋꯥꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕꯗꯤ ꯀꯣꯡꯉꯥꯡꯒꯤ ꯃꯥꯏꯀꯩꯗꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯣꯡꯉꯥꯡꯗꯣ ꯈꯔ ꯐꯒꯠꯂꯛꯂꯕꯗ ꯀꯣꯡꯉꯥꯡꯅ ꯌꯥ ꯃꯤ ꯎꯁꯤꯠꯇꯕ ꯑꯁꯨꯛ ꯀꯟꯕ ꯆꯩꯅꯥꯈꯣꯜ ꯄꯤꯔꯛꯄ ꯑꯩꯒꯤꯁꯨ ꯊꯧꯔꯥꯡ ꯇꯧꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯇꯥꯟꯗ ꯏꯛꯂꯒ ꯁꯦꯝꯂꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯤ ꯌꯥꯎꯁꯪ ꯏꯁꯄꯣꯔꯠ ꯇꯧꯕ ꯃꯔꯝꯅ ꯃꯥꯌꯦꯞ ꯍꯧꯅ ꯈꯣꯡꯕꯅ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯇꯝꯁꯤ ꯏꯐꯪ ꯐꯪꯖꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡꯁꯤ ꯈꯔ ꯈꯔ ꯇꯦꯟꯇꯛ ꯊꯥꯒꯠꯆꯔꯛꯀꯦ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ